ꯃꯌꯥꯝꯅ ꯇꯣꯏꯅ ꯍꯪꯕꯤꯔꯝꯕ ꯇꯨꯜꯗꯣ ꯔꯤꯁ꯭ꯇꯣꯛ ꯑꯃꯨꯛ ꯂꯥꯛꯆꯔꯦꯀꯣ ꯃꯌꯥꯝ ꯁꯤꯁꯦ ꯍꯥꯟꯅꯒꯨꯝꯅ ꯑꯣꯐꯔ ꯄ꯭ꯔꯥꯏꯁꯇ 500ꯒꯤ ꯃꯔꯤ ꯑꯣꯏꯕꯗꯣ ꯑꯗꯨꯝ ꯑꯣꯏꯒꯅꯤꯀꯣ ꯃꯌꯥꯝ ꯁꯤ ꯃꯥꯒꯤ ꯃꯆꯨꯁꯦ ꯁꯤꯒꯤ ꯑꯣꯔꯦꯟꯖ ꯑꯃꯒ ꯒ꯭ꯔꯤꯟꯒ ꯕ꯭ꯂꯨꯒ ꯔꯦꯗꯀ ꯁꯤꯗ ꯂꯥꯛꯀꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯑꯄꯥꯝꯕ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯑꯣꯔꯗꯔ ꯇꯧꯁꯤꯟꯕ ꯌꯥꯒꯅꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯍꯣꯝ ꯗꯦꯂꯤꯚꯔꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯑꯗꯨꯝ ꯂꯩꯖꯩꯀꯣ ꯃꯌꯥꯝ ꯑꯄꯥꯝꯕ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯑꯣꯔꯗꯔ ꯇꯧꯁꯤꯟꯕ ꯌꯥꯒꯅꯤ ꯃꯌꯥꯝ ꯇꯨꯜ ꯑꯅꯧꯕ ꯈꯔ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦꯀꯣ ꯃꯌꯥꯝ ꯁꯤꯁꯦ ꯌꯥꯝꯅꯁꯨ ꯂꯤꯡꯉꯦ ꯃꯥꯏ ꯀꯩꯅꯣꯁꯦ ꯃꯈꯣꯡꯁꯦ ꯑꯗꯒꯤ ꯃꯤ ꯑꯃꯅ ꯃꯊꯛꯇ ꯀꯥꯕ ꯈꯣꯠꯄ ꯇꯧꯕꯗ ꯀꯩꯁꯨ ꯇꯦꯛꯅꯤꯡꯉꯥꯏꯗꯨꯗꯤ ꯑꯣꯏꯔꯣꯏꯀꯣ ꯃꯌꯥꯝ ꯑꯗꯨ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯂꯨꯄꯥ 150 ꯈꯛ ꯑꯣꯏꯗꯣꯏꯅꯤꯀꯣ ꯃꯌꯥꯝ ꯑꯣꯐꯔ ꯄ꯭ꯔꯥꯏꯁꯇ ꯑꯗꯨ ꯃꯥꯒꯤ ꯄ꯭ꯔꯤꯟꯁꯦ ꯁꯤꯒꯤ ꯃꯤꯀꯤ ꯃꯥꯎꯁ ꯌꯦꯛꯄ ꯁꯦꯝꯒ ꯁꯤ ꯍꯦꯂꯣ ꯀꯤꯇꯤ ꯌꯦꯛꯄ ꯁꯦꯝꯒ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯌꯦꯛꯄ ꯁꯦꯝꯒ ꯂꯥꯛꯀꯅꯤꯀꯣ ꯃꯌꯥꯝ ꯃꯥꯏ ꯄ꯭ꯔꯤꯟꯁꯦ ꯑꯗꯨꯝ ꯂꯤꯃꯤꯇꯦꯗ ꯁ꯭ꯇꯣꯛꯅꯤ ꯃꯌꯥꯝ ꯑꯗꯨꯝ ꯂꯥꯛꯁꯤꯟꯕꯤꯔꯣ ꯍꯣꯝ ꯗꯦꯂꯤꯚꯔꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯑꯗꯨꯝ ꯂꯩꯖꯩ ꯃꯌꯥꯝ ꯖꯥꯔ ꯑꯅꯧꯕ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦꯀꯣ ꯃꯌꯥꯝ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯂꯨꯄꯥ 150 ꯈꯛꯇꯪ ꯑꯣꯏꯗꯣꯏꯅꯤꯀꯣ ꯃꯌꯥꯝ ꯃꯆꯨꯒ ꯑꯗꯨꯝ ꯐꯖꯕꯅꯤ ꯃꯌꯥꯝ ꯁꯤꯁꯦ ꯂꯧꯕꯨꯛ ꯊꯕꯛ ꯄꯨꯅꯕ ꯑꯃꯗꯤ ꯑꯉꯥꯡꯒꯤ ꯂꯥꯏꯔꯤꯛ ꯇꯧꯐꯝꯗ ꯊꯝꯃꯁꯨ ꯌꯥꯔꯦꯀꯣ ꯃꯌꯥꯝ ꯑꯗꯨꯅꯁꯨ ꯑꯗꯨꯝ ꯅꯨꯡꯗꯥꯡꯗ ꯏꯁꯤꯡ ꯊꯛꯅꯤꯡꯉꯛꯄ ꯈꯣꯠꯅꯤꯡꯕ ꯇꯧꯔꯛꯄꯗ ꯐꯃꯨꯡ ꯅꯥꯀꯥꯟꯗ ꯑꯗꯨꯝ ꯏꯁꯤꯡ ꯊꯛꯅꯕ ꯊꯝꯒꯦꯁꯨ ꯌꯥꯔꯦ ꯑꯗꯨꯝ ꯃꯆꯨꯒ ꯑꯗꯨꯝ ꯐꯖꯕꯅꯤꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯄꯥꯝꯕ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯑꯣꯔꯗꯔ ꯇꯧꯁꯤꯜꯂꯛꯄ ꯌꯥꯒꯅꯤ ꯑꯩꯈꯣꯏꯁꯦ ꯍꯣꯝ ꯗꯦꯂꯤꯚꯔꯤꯒꯤ ꯑꯗꯨꯝ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯩꯖꯩꯀꯣ ꯃꯌꯥꯝ